ꯃꯤꯌꯥꯝꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄꯣꯁꯠ ꯑꯞꯗꯦꯠ ꯈꯔ ꯄꯥꯊꯣꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯖꯦꯝꯁ ꯑꯉꯣꯝ ꯁꯦꯡꯗꯕ ꯏꯐꯨꯔꯨꯞ ꯏꯔꯩꯆꯥ ꯅꯈꯣꯏꯒꯤ ꯍꯨ ꯆꯦꯜꯂꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯅ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯔꯛꯇꯨꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛ ꯌꯦꯛꯅꯕ ꯀꯨꯀꯤ ꯑꯃꯈꯛ ꯍꯥꯠꯂꯝꯂꯒ ꯊꯋꯥꯏ ꯑꯁꯦ ꯊꯥꯈ꯭ꯔꯒꯦ꯫ ꯅꯦꯛꯁ ꯑꯞꯗꯦꯠ ꯀꯣꯔꯧ ꯉꯥꯟꯕ ꯈꯨꯃꯟ ꯀꯧꯇ꯭ꯔꯨꯛ ꯀꯗꯥꯡꯕꯥꯟ ꯁꯦꯛꯃꯥꯏꯁꯤ ꯏꯝꯐꯥꯜꯗꯒꯤ ꯀꯩꯁꯨ ꯂꯥꯞꯄ ꯅꯠꯇꯦ, ꯃꯁꯤ ꯀꯥꯏꯔꯛꯑꯗꯤ ꯏꯝꯐꯥꯜ ꯌꯧꯔꯛꯄ ꯀꯨꯏꯔꯣꯏ꯫ ꯁꯤ ꯇꯥꯕꯗ ꯃꯄꯥꯟꯗ ꯆꯦꯟꯈꯤꯗꯧꯕ ꯃꯌꯥꯝ ꯂꯩꯔꯤ, ꯊꯦꯡꯅꯍꯧꯗꯣꯏꯁꯤ ꯅꯣꯏ ꯑꯩꯈꯣꯏ ꯈꯔꯗꯅꯤ, ꯁꯤ ꯈꯪꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯅꯦꯛꯁ ꯑꯞꯗꯦꯠꯇ ꯀꯣꯔꯧ ꯃꯩꯇꯩ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯒꯤ ꯍꯧꯖꯤꯛ ꯗ꯭ꯔꯒ ꯐꯥꯕ ꯐꯪꯂꯔꯣꯏ, ꯀꯩꯒꯤꯅꯣ ꯃꯔꯝ ꯈꯪꯕꯤꯕ꯭ꯔꯣ? ꯃꯆꯦꯠ ꯊꯤꯆꯦꯠ ꯅꯠꯇꯅ ꯀꯨꯀꯤꯁꯤꯡꯗꯒꯤ ꯄꯣꯠꯆꯥꯎ ꯐꯥꯔꯔꯣꯏ, ꯃꯔꯝꯗꯤ ꯚꯥꯔꯠ ꯖꯣꯔꯣ ꯖꯣꯗꯣ ꯅꯌꯥꯏ ꯖꯇ꯭ꯔꯥꯅ ꯃꯈꯣꯏꯒꯤ ꯂꯥꯏꯟ ꯀ꯭ꯂꯤꯌꯔ ꯑꯣꯏꯈꯤ꯫ ꯀꯗꯥꯏꯗꯩ ꯍꯧꯈꯤ? ꯃꯅꯤꯄꯨꯔꯗꯒꯤ꯫ ꯈꯣꯡꯆꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯈꯤꯕ꯭ꯔꯣ? ꯐꯥꯗꯦ, ꯐꯥꯔꯣꯏ꯫ ꯄꯣꯠꯆꯥꯎꯁꯤꯡ ꯍꯤꯡꯊꯥꯐꯝ ꯌꯧꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯄꯝꯄꯦꯠ ꯑꯣꯏꯅ ꯔꯥꯍꯨꯜꯒꯤ ꯈꯣꯡꯆꯠ ꯖꯣꯔꯖ ꯁꯣꯔꯣꯁꯀꯤ ꯃꯈꯥꯗ ꯀꯨꯀꯤꯁꯤꯡꯗꯒꯤ ꯌꯥꯝꯂꯕ ꯗ꯭ꯔꯒ ꯀꯌꯥ ꯈꯣꯝꯀꯠꯂꯒ ꯄꯨꯔꯝꯂꯣꯏ ꯈꯜꯂꯤꯔꯥ? ꯗ꯭ꯔꯒ ꯄꯨꯊꯣꯛꯅꯕꯩ ꯄꯨꯄꯤ ꯊꯥꯍꯜꯂꯤꯕ, ꯑꯊꯤꯡꯕ ꯄꯤꯔꯛꯄꯁꯤꯡꯕꯨ ꯀꯥꯞꯊꯠꯅꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯩꯕꯤꯔꯤꯕ ꯖꯣꯔꯖ ꯁꯣꯔꯣꯁ, ꯁꯣꯅꯤꯌꯥ, ꯔꯥꯍꯨꯜ ꯍꯣꯏꯅ ꯊꯥꯊꯔꯛꯂꯤꯕ ꯑꯆꯧꯕ ꯁꯦꯟꯐꯝꯁꯤꯡꯁꯤ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯋꯥ ꯅꯠꯇꯦ꯫ ネクスト ꯑꯞꯗꯦꯠꯇ ꯀꯣꯔꯧ ꯉꯥꯟꯕ ꯈꯨꯃꯟ ꯕꯣꯁꯅꯤꯌꯟ ꯋꯥꯔ ꯐꯤꯚꯝꯗ ꯇꯥꯗꯣꯔꯕ ꯁꯤꯗ ꯈꯨꯗꯛꯇ ꯇꯦꯕꯜꯗ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤꯅ ꯈꯜꯂꯤꯕꯁꯤꯡꯁꯤꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯤ꯫